Manipuri Sabbath School Lesson Discussion Hour Asibu Mityeng Tabiriban Nakoy Kwaipom Namakpu Evangelist JP Taime Ehagna Prabhu Jishu Christ Giming de Nakoy Bo Amukahanna Welcome Tawzari Social Media Gi Kanaba Loraga YouTube channel gi through the Sabbath School Asibu Tadna Tabiriban Nakoy Pum Namaki Matakta Ishor gi Toydok Hendopa Bor Adu Pina Bishino Haibase Ahan Bada Aina Shmaina Hijaning Bani Ngasi se amuka ikoi matam na sum purak laga ishor na ikoi bunung sibiduna lesson number 8 third quarter gi para nipan suba August 24 2024 gi para ado ikoi yengadori para asige maming na teaching disciples part 2 sebok singbu tambiba ani suba saruk ahan ba saruk ado ikoi na haukiba sabat aduda naina khre handaki sabat asidana aikoina amuka part 2 ani suba makha samdarapdo aikoi yengminagadori para ase aikoi naina dringaida ishor gi mingda aikoi amuktang ten na haijasi sergada laiba ingam ngamba ipa ishor nahaki wahai ase aikoina hauzik nainagadori asonba aikoi gi yamna limited oiba knowledge asina ishor nangi wahai ase aikoina gyan taba ngamdaba kaya laigani Adumakpu ishor nahaki thawai aseng bana ekoibu uhanbiyu khanghanbiyu nahaki achumbado masige Sabbath School asi naina badagi nahakpu sengna uba ngamba sarga tanna thangliba khongthang asida masige para asina ekoibu mateng pangle hairaga khongpham ama amuka naksin hanba ngamba adugumba para oihanbiyu haina ani shudba Jishu Christ gi mingde nijeri amen Hoi ngasige para asige memory text ase Mark chapter 10 verse 45 te piduna laye Mark 10:45 ekoi amukteng yengsi For even the Son of Man did not come to be served but to serve and to give his life a ransom for many Migi machani pa Jishu Christa ase miyoibana mahakpu ishorne haina achobane haina seba tawbiningai lakpanate adubu mahakti miyoibabu seba tawningai amasung miyoibana papta takraba adugo amuka ransom oina handoklaga ahingba punsi piningai lakpane hai kayada phajakraba Jishu Christa leisemba pumnamakki mapu oiriba asina nakhoi miyoibana aibu ishorne achoba mine haina seba tawbiyo haina ai lakpanate but I come to serve you adubu ai lakpasidi ko nangbu seba tawningai ne hai kayamuk phajakrabno isin inausing Aduki matik chawrba Jishu Christa ishor magna aikoi gi seba tawbina na balakpani hairabadi nang aidi karmaina tawba tai aikoi digi henna sotharaba mising adubu aikoi shu non tharaga makoi gi seba tawba se Jishu Christa gi tung inba gi khoi digi maru oiba thabak amani duty amani haibase aikoi na masidi gi uba phange hoi handaki hapta asida amasung handaki para asida aikoina Mark chapter 10 ase aikoina tamminagadori isini nausing Mark chapter 10 sida mahakna cross takta awa khangbi duna aikoi gi damak sibi gadabagi hiramda Jishuna mahaki sebok singda tambi bado aikoina ugani aduga amok hairiba chapter sida Jishu gi sebok singi damakta yamna mak darkar leiba para kaya Jishu Christana tambi ba adusu aikoina uba phangani Ngasige parasida Pharisee singna divorce haibadi nupi nupa khainaba matai manau khainaba gi maramda Jishu da laarga wa yetnaraga wahang pawhang tawkiba adugi hiramda su ekoina uba phangani adudagidi amuka mama mapa oibasingna pikliba angang singbu macha singbu purakraga Jishu Christa gi manakta bor pbo haina haikiba sebok singna athingba pikhiba Adudigi amuka ina khunba nupana karam tawradi ai lomba naidaba punsi ado phangani haina hangkiba mitangba nupa amabu mamit uhanbi kiba masising gi hiram sing mayam ase ngasi ge Sabbath schools asida aikoi yengminagadori hauzik ti aikoi na ahan bada Sunday gi person aduda isini nausing aikoi amukteng yengsi God's plan for marriage Ishorna luhong khongdongba yum kai panba nupi ama nupa ama leiminabagi maramda kari mahaki plan laibra haibada aikoina Mark chapter 10 gi verse 1 through 12 aduda aikoina uba phangani nupi ama nupa ama panminaba haibase matai manau oiba haibase ishor gi apambani Marriage haibase ishorna leisemba haukraba matamdudagi Eden gi ingkol Garden of Eden adudagi God instituted marriage. Luhong base ishor na haudoki. Nupi ama nupa ama. Matay manaw oy na pansno hay base. Miyoy ba na pap tadringaida. Eden gi ingkol adu de Jishu Christa na haudok piki.
ꯑꯗꯨꯕꯨ ꯄꯥꯞ ꯇꯥꯈꯤꯕꯗꯒꯤ ꯇꯨꯡꯗ ꯐꯦꯃꯤꯂꯤ ꯀꯥꯏꯊꯔꯛꯄ ꯃꯇꯩ ꯃꯅꯥꯎ ꯅꯨꯡꯁꯤꯅꯗꯕ ꯀꯥꯏꯅꯕ ꯍꯥꯏꯕꯁꯦ ꯂꯩꯔꯛꯈꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯝꯗ ꯐꯔꯤꯁꯤꯁꯤꯡꯅ ꯅꯨꯄꯥ ꯅꯨꯄꯤ ꯈꯥꯏꯅꯕꯒꯤ ꯍꯤꯔꯝꯗ ꯋꯥꯍꯪ ꯀꯌꯥ ꯍꯪꯈꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯎꯏ ꯇꯁꯦꯡꯅ ꯃꯔꯝ ꯆꯥꯅ ꯍꯪꯈꯤꯕ꯭ꯔꯥ ꯍꯥꯏꯔꯕꯗꯤ ꯃꯗꯨꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯈꯤꯕꯁꯤꯗꯤ ꯀꯔꯤꯒꯤꯔꯥ ꯍꯥꯏꯔꯒ ꯖꯤꯁꯨꯕꯨ ꯃꯔꯥꯟ ꯄꯤꯅꯅꯕ ꯖꯤꯁꯨꯕꯨ ꯑꯦꯀ꯭ꯌꯨꯁ ꯇꯧꯅꯅꯕ ꯑꯁꯨꯃꯥꯏꯅ ꯍꯪꯈꯤ ꯀꯔꯤ ꯃꯔꯧ ꯂꯩꯕ ꯋꯥꯍꯪ ꯍꯪꯈꯤꯕꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯧꯔꯤ ꯉꯁꯤ ꯑꯗꯨꯒ ꯖꯤꯁꯨꯅ ꯀꯔꯝꯅ ꯈꯨꯝꯈꯤꯕꯒꯦ ꯑꯗꯨꯒ ꯖꯤꯁꯨꯒꯤ ꯄꯥꯎꯈꯨꯝꯗꯨꯗ ꯀꯔꯤ ꯃꯔꯨ ꯑꯣꯏꯕ ꯄꯔꯥ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯗ ꯌꯦꯡꯃꯤꯟꯅꯒꯗꯧꯔꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ Mark chapter 10 verse 1 12 ꯐꯥꯎꯕꯗ ꯐꯔꯤꯁꯤꯁꯤꯡꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯍꯪꯈꯤꯌꯦ nupi ama nupa ama matai manau khaina base is divorce a legal work law na yabra masi se legal oibra aduma kaina ba yabra haina jisu krista da hangki Pharisee singna tambi takpi badi ichininaw sing kari ra matam adu da hairaga divorce was legal ko nupi nupa matai manau khaina ba se adum yae law na yabani chanabi ne yae ya thang ne yae haina adum tambi rabni aduna Pharisee singse masigi matam isida there are two groups makoi school ani thoe kangbu ani thoe haibadi nupi khainaba nupi nupa khainaba gi matang asida Pharisee singse school ani thoughts ani thokpane ahan ba groups of Pharisee aduna the school of Samai haina thoki school of Samai asina kari haibra masise yamna divorce tawba matai manau khainaba gi maramda yamna mak strict rules yaye yade asi chatkadabani habse mako yamna kupna chatki Samai haiba group asina aduga amuka the school of Samai asina tambi badi takpi badi krira nupa amana nupi adubu nupa adubu khaina be yai karamba matangda for certain reasons maram khra masige maram lairabadi madugi nupi duna nupa duna khaina be yare divorce tawbi yare habse school of Samai na tambi rami Maram sing adudi karamba hiram tawraba kanda nupi nupa khaina ba yabra haina Samai sing na tambi bagi matung inadi she couldn't give a child karigumba nupi duna nupa duna ko angang pi ba ngamdradi nupi ado khaina ba yare angang pok pa ngamdrabadi nupi ado khaina ba yare nupa ado khaina ba yare number 2 reason na she didn't take care of his needs angak bani ichininaw sing ko nupa adugi nupi adugi darkar oiba seba tawbi babu khangde awat apa yengsin biba asigumba se tawba ngamdre hairabadi nupi ado khaina ba yare haibagi reason maram adu pi ahum subada he didn't love her kariguma nupi duna nupa adu nungsiraktraba masi nungsidre atopa nungsirage hairabadi nupi ado khaina ba yai mari suba hiramna she cheated on him Pataba lamchat aron balamchat chatlam labadi khaina biya hoy masi phawdi consider tawbiya adubo number 2 3 reason adudi angakpa reason amani haina aina so dum uba phangi adubo school of Samai na matam aduda masigi thabak sing ase nupi amana nupa amana tawrabadi nupi do nupa do khaina biya habase school of Samai na Pharisee sing group amana sumaina tambirame another group amana kari hai masisina school of Hillel school of Hillel masina kri hai divorce ase tawbe hai khaina ning ba matamda for almost any reason hai karib hiram amadage thum ya e hai bage maram dara injang thong ba hi te hai bage maram dara masak thi hai bage maram dara any reason nang na khaina ning aredi hek ta khaina ba hai haina matam aduda Jisu Krista gi matam aduda Pharisee sing kangbu ani asina hairam ahan ba kangbu duna kri hai ba nupi nupa khaina ba hai hiram sing adudi angang pok pi ba ngam daba nupi dugi nupa du pen han ba ngam draba darkar laiba du pi ba ngam draba aduga nupi duna nupa duna nungsirak draba or Fatbalam chachalaga mabu nam thak tawram do ba khaina ba yai ani suba school na kri hai for any reason kri hiram dagi oibra aina hauji hai ki bakumna masak thiman le haibra cha insang thong ba hi te haibra hekta nang khaina ba yai haina asumaina tambirami Pharisee singse according to Pharisee divorce hai ba se ngasa hai ki bakumna legal oirami chatnarami law na ya thangni yarami matam aduda adubu madu yai makhoi gi tambi ba chatnabi adu leirabasu they still ask Jesus Jesu Christa da hangki why krigi just to set a trap lang thak na bani hai ngasi gi sabas kun na ko Jesu Christa da masi gi wang hang ba se makhoi na Jesu bo maran sin na ba Jesu ngonda kri hai ba ngasai gi lang adu thak na ba khangna
makoina wahang ase hangki Pharisee singse tasengmak they are very being sneaky haine yamna kadar kanba marau leiba adugumba mi singne Pharisee singse aduna makoina hangbak wahang khudingmak se Jesu Christa da adum maikoina taba matamda yamna kadar tauba Jesu Christa bu phaninga accuse tawninga maran sininga habagi wakhalon ga yauna makoi ase Jesu Christa bu wahang kai hangki karigumba Jesu Christa na makoina hanglibo wahang aduda Yade lale haina hangbirabadi or makoi gi wahang adugi paukhum adu onna taina na aranba paukhum piraklabadi then he could get in trouble with Herod the Antipas Herod Antipas ki khutta mak asusu amuka John the Baptist bu hat pagum na hat sunu haibagi kadar aduga yauna na makoi wahang adu tawkhibani ichini naw se ekoina Herod Antipas ki wari ase ekoina loina khangi mahak ase matam aduda Jordan River aduge area aduda Jesu Christa na laiba manak adu maktada mana control tawraga Herod Antipas asina ningthau oiraga sason tawraga laibani aikoina wari du khange Antipas haiba Herod Antipas say mahak ki ahan banupi divorce his first wife ahan banupi aduma khaina krabagi matungda amuka Herodias haiba mayambagi nupi adumana amuka Herod Antipas asina lawbani Asumaina mahakna magi nupi adubu khainaraga magi mayambagi nupi Herodias asibu lawba asida masi lale Bible gi matung ina masi yade masi ishor gi apamba nate haina matam aduda John the Baptist na haiba matamda Herod Antipas ma yamna sokhi adubu maha se Herod Antipas isin inausing John the Baptist pudi nungsibani ishor gi paukholoi ni haibse mana khangbani adubu Herodias hairiba nupi asina nupa bu leiraga mahakna sumaina haibadu yade haina aikoina wari do loina khangkrene ko mahaki machanupi ge birthday da John the Baptist ki makok ni raga Herod Antipas na yamna tawning dana ko adubu upai leitana Herod Antipas na John the Baptist asibu hat ki haibadu so aikoina Matthew chapter 14 gi verse 1 through 12 aduda paba matamda aikoina uba phangi Jesus answered the question with a question ichini now sing aikoina adum yengba matamda Jesu Christa da karigomba Pharisee singna maran sina na ba hanglakpa matamda Jesu Christa na answer paukhum ase dong hekta pide adubu makoi gi wahang aduda another question wahang ama mo hangjillaga paukhum oina hek Jesu Christa na piki he asked the Pharisees what Moses said about divorce aduga kramba wahang hangki Kaina biyabra nupi nupa haina Jesu Christa da Pharisee sing na lakpa matamda Jesu Christa na Pharisee sing da kri hai Moses ki law na kri hairam bra divorce tawbugi matang da nakoi khangda bra haina wahang ado muka hanggat na Jesu Christa na Pharisee sing adu da hangki Pharisee sing na Moses ki law ase Deuteronomy chapter 24 verse 1 dagi 4 pawbado Pharisee sing na hairam ki Israelites in Moses day ase kri tawi makoi gi nupi sing bu khaina ramme Aikoina Deuteronomy chapter 24 gi verse 1 ado yamna closely aikoina parabadi ichini now sing Moses na khaina ba yabagi divorce certificate pi ba yabagi reason maram pi adubu madu only one reason ne ichini now sing maram ama khakta ne hiram ama asida soirabadi nangi nupi ado khaina haibani adubu ngasai gi school of Samai school of Hillel na haibagumna for any reason nupi ado khaina kro pamdrabadi khaina kro leiminna ba yadradi khaina kro haibagi reason adu di pi de Moses na Deuteronomy chapter 24 adu so karamba condition pi khibra if he or she is found indecent meaning a thing or matter of nakedness sample things disgrace hayene karambagi hiram da Moses na luhong ba sing matai manau khaina ba yai hai khibra hairaga phattaba lamchat chatlaba mitu miwa amaga phattaba lamchat chatlam labadi khaina o haibagi hukum adu Deuteronomy 24 da Moses na piki adu hojik de school of Samai school of Hillel na haibadi kari adu gi hiram da khaknate for any reason nang khaina ring rabadi khaina haina tambi ki Pharisee sing ase Moses ki law gi matung in su chat pra hairaga chatlam dine sin inaw sing adu digi moka Jesu Christ gi matamda ngasai gi school of Hillel sing aduna
Moses ki law asigi kudong chabe ya laure hairaga for any reason Moses na di hiram piram me masigi maram lairadi khaino adubu Hillel sing na di kari hai Moses ki law atu di law torga nupi ase khaina ningba mong da khaina be yai haina masidi ge divorce ase bu legalize taw halaga dumaina chatna rakhi bani chini naw sing Deuteronomy chapter 24 da iri bado masi yae madu yade haibagi argument da Jishu Christana changlaga kari sho paukum tawki de chini naw sing Adubu Jishu Christana karida best aurga paukum piki mai hauro Genesis chapter 1 amasung chapter 2 aduda Jishu Christana ishorna nupi ama nupa ama matai manau panmina na ba God's plans for marriage luhong na ba adugi maramda ishor gi apamba se karira Bible da kari ibi duna laye Bible gi ahan book of Genesis ki chapter 1 amasung 2 da kari ibi duna laye haibadu the best aurga paukum adu piki ne Genesis 2 ki 24 da kri hai a man shall leave his parents and join himself to his wife nupi duna nupa duna mama mapa adubu thamnam laga magi nupi adubu magi nupa aduga laiminarga makoi ase imung oina semgadabani ase ishor gi plan ni khainau haide ishor gi plan di adudigi di amuka Jishu Christana makha samdarakhi the two become one body haujiki nakoi ani ado Nupi ama nupa ama ado nakoi ni mi ama mam oina leijarabasu nakoi ni se haksang ama khak oi khrabani one heart thawai wakal thamoi ama khak oi gadabani and one mind nakoi ni go wakalon ase manna gadabani ko nakoi ani se ani oi be yaroi hakchang da pangal da wakal da ngang thorak da thamoi da ama khak oi gadabani aduna Jishu Christana kari hai what God joins together people should not separate Ishor na khud samna bi khraba Ishor na matai mana oina palu haina hai khraba do mi kana na su kaina hanba yade hai yam phajaba adu da paukhum lai krene ngasai Pharisee singna koida ga phana ra ba haina hanglak padu da Jishu Christana Deuteronomy 24 gi Moses ki law da ya de hai ba adu da best audraga Ishor gi plan di karira Ishor gi plan di ko Namana pabu thadorga na koi ni laiminaw aduga ishorna tinhanbi khraba ishorna family oina sem khraba do mi kanana su khaidokanu adudi Jishu Christana divorce ase yaribra isini naw sing yade divorce tawgunu haibani mi kanana su divorce tawanganu so God's plan for marriage ishor gi apamba luhong kongdong bada matai manaw oina pan bada ishor gi apamba magi plan di krira they should live together in peace Makoi ani ingtha tapthana nungsi chanana laiminagadabani they should not get divorced makoi khaina roidabani nupi nupa khaina roidabani they should be one body makoi ani ase hakchang ama oigadabani people should never separate them haine ko mi atopasingna matai manau khaina na basin ba yaroi magi imung na nangi nupi do yadre nangi nupa do yadre adum tawe khaina kroina mateng pangsin bi ba asisu yaroi hai ase ishor ge plan nate maram dinga sa ekhoina pakre ishor na khut samna khraba ishor na tinhan khraba je mi kana na su kaina hangenu haina asumai Jishu Christana yamna phajaba para tambi ki masida ekhoina ngasi lausin gadabadi divorce nupi nupa khaina ba haibse Bible na yadabani ko isini nausing yaba hiram ani khak laye Bible da adudi karira ngasai Moses ke law na so hai phattaba lam chalaga mi amaga phattaba li chatlam labadi hoi khaina be yare ani shubana Ishor bu na thairaga lai murti lat pa horakpa nangi dharma bu Ishor bu hai thirak laba adu oirabadi nupi do nupa do nang khaina be yagene other than that atopa hiram amata da nupi nupa khaina be yade Ishor na samna khraba mi do khaina hangenu haibase ngasi gi parade ge koina uba pang okay makha sa thaba matam da amuka koina Monday ge portion aduda Jesus and children Jishu Christa amasong angang sing haibage maram da ekoina amuk ting yengmina se masi Mark chapter 10 ge verse 13 ge 16 phawba adu da ekoina uba phangani masi da Jishu Christa na what did Jesus do for those who brought children to him Jishu Christa ge manakta purak khraba angang sing adu da Jishu Christa na kari taubi ki haibada ekoina Mark chapter 10 verse 13 through 16 adu da ekoina hozi yengmina ga dori ijini now sing matam adu da In those ancient world, matam aduda, children were greatly desired. Haine. Angang lay ba haibase matam aduda, yam na pamlam mi hai. Hojik cho ekoi pamina ekoi gi icha singbu angang asibu ekoi pamina matam aduda.
ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯑꯉꯥꯡ ꯂꯩꯕꯁꯦ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ ꯑꯉꯥꯡꯁꯤꯡꯕꯨ ꯌꯥꯝꯅ ꯄꯥꯝꯖꯅ ꯅꯨꯡꯁꯤꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ particularly boys in the male dominion culture ꯀꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯁꯤꯗ ꯑꯃꯨꯛꯀ ꯈꯥꯏꯅ ꯍꯧꯖꯤꯛꯁꯦ ꯇꯣꯉꯥꯟꯕ ꯂꯥꯛꯀꯗꯧꯔꯤ ꯍꯧꯖꯤꯛꯁꯨ ꯃꯁꯤ ꯆꯠꯅꯗꯨꯅ ꯂꯩꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯝ ꯎꯋꯦꯅꯦ ꯃꯤꯑꯣꯏ ꯈꯔꯗ ꯅꯨꯄꯥ ꯍꯥꯏꯕꯁꯤꯕꯨ ꯍꯦꯟꯅ ꯂꯨꯅ ꯂꯧꯔꯝꯃꯤꯅꯦ ꯃꯈꯣꯏꯅ ꯅꯨꯄꯥ ꯃꯆꯥ ꯄꯣꯛꯂꯕꯗꯤ ꯍꯔꯥꯎꯋꯦ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯆꯠꯅꯔꯤ ꯉꯁꯤꯒꯤ ꯀꯜꯆꯔ ꯑꯁꯤꯗ ꯑꯗꯨꯕꯨ ꯑꯩꯒꯤꯗꯃꯛꯇꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯅꯨꯄꯤ ꯑꯣꯏꯁꯅꯨ ꯅꯨꯄꯥ ꯑꯣꯏꯁꯅꯨ ꯏꯆꯥꯅꯦ ꯏꯁꯣꯔꯅ ꯅꯪꯒꯤꯗꯃꯛ ꯈꯨꯗꯣꯜ ꯄꯤꯈ꯭ꯔꯕꯅꯦ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯊꯣꯛꯄ ꯉꯝꯗꯕ ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯈꯔ ꯅꯝꯊꯕ ꯅꯨꯄꯥ ꯑꯣꯏꯔꯒꯅ ꯍꯔꯥꯎꯕ ꯅꯪꯒꯤ ꯅꯆꯥ ꯅꯨꯄꯥ ꯄꯣꯛꯈ꯭ꯔꯦ ꯅꯪꯒꯤ ꯑꯉꯥꯡ ꯂꯩꯔꯕ ꯍꯣꯏ ꯂꯩꯔꯦ ꯅꯨꯄꯤꯔ ꯅꯨꯄꯥꯅ ꯑꯁꯤ ꯌꯥꯝ ꯐꯔꯦꯀꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯨꯄꯥ ꯑꯁꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯃꯈꯣꯏꯅ ꯈꯜꯂꯒ ꯃꯇꯝ ꯑꯗꯨꯗ ꯆꯠꯅꯔꯝꯃꯤ ꯍꯥꯏ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛꯀ ꯑꯩꯈꯣꯏꯅ ꯎꯕꯁꯦ if a child was born with a missing or broken body ꯑꯗꯨꯕꯨ 이친 이나우싱 안강 얌 팜자르부수 안강 레이브세 모코이게 하라우자바 아두금바 마땅 오이자르부수 나시게 사바스쿨나 하이비 안강 볶바 안강 레이바 하이브세 이라이 라이바 타박티 오이람데 하이브디 그리게 그리금바 모코이나 뽕리바 안강 두나 소이나이바 안강 오이람라버디 마게 학상도 소이나이바 여우드바 오이람라버디 마게 안강싱 아도 마땀 아두기 mama mapasing ge wakalon adu yengse they left their child to die on rocks ko or threw it into a river haine angang adu soinai ba poklaklaba machin khara pairaba makhut khara suraktraba makhong khara soiraklaba adu oirabadi angang sing adu makoina kri tawre haujikte lambi sorokta nungjauta nunglakta chingthakta karaga natraga turelda ising marakta angangsing adubu langthorga hato haina ichin inausing ngaktara asumaina chatnarammi hai matam aduda angang bu yam pamjarabusu angang adu soinai ba oirabadi hekta hatokpa adugi maramna angang leiba haibse matam adude yamna easy oiba thabak oiramde hai yam laiba thabak oiramde hai duna hauji hai khibagumna mi singna kri tawi people wanted sons more than daughters nupi macha dagidi henna nupa macha asibu matam aduda makoina henna pamlami sometimes maraktadi parents left girl babies to die in the sun or rain asisu angak panine karigumba mama mapa aduna magi pogliba angang asi nupi macha ne hairabadi nongju nong sa marakta phauhallaga natraga nong marakta makoibo thanamlaga angang sing adubu nupi macha angang sing adubu mama mapa sing na hatto e haine isini naw sing aikoi ngamgadra aikoi gi pungnungdagi thamampal naw kolaga pok thorakraba I matum oina thorakraba angang sing adubu aikoi adum haina hatokpa ngamgadra matam adudadi ngamlamme hai hojik chu ngamliba mioi khra leiriba malene adubu laibak phabadi aikoi di adumakti natte ko ishorna aikoi bo bor pibibe haibase aikoi na uwe asumaina mama mapa na magi macha nupi sing asibu nungsidraga pamdraga yadraga nong marakta thamlaga serious no haina thamdo thambi khraba nong sa marakta serious no haina thambi khraba se mioi khrana mokoi asibo khungatlaga mokoi bu yok khalaga mokoi bu chawrak pa matamda they sold them as slave haine amuka minai oininga yon thok e haine nupi macha sing asibo nupi asibo kayamuk hanthana khalambra matam aduda angang sing asibo kayamuk thina treat tawrambra angang pamede haiba adubu angang ase makoigi apamba mongda thoraktrabadi angang sing adubu mi nattabagumna makoina treat tawrami khunliba mi sing aduna so nungsi haina yokhat pi bagi mahuta makoibu yokhat pase paisa tanana bagi lambi minai oina yon thokna bagi lambi da makoina angang sing adubu khullaga yokhat pirami Galatians chapter 4 verse 1 to the paba adugumna matam aduda lairiba singna makoi angang adubu yamna pamjarabasu sometimes maraktadi they behave as if children were no better than slave angang haibasidi minai sing adudagi henna karisho phabal leite minai ga chap manabani haina makoi matam aduda asumaina treat tawrami adugumba cultural background adu ure hairaga madugumba cultural background adudagi haurakpa mi sing oiraga now the followers scold the people who bring their children to Jesus for blessing mama mapa oibasingna pikliba angang sing adubu mathanung da konsilaga Jisu Krista gi manakta bor pibio haina purakpa matamda ngasai gi background do mama mapa na angang sing bu nungsi daba angang sing bu thawoina tawdaba adugumba gi background da laklabanina mahak ki Jisu gi sebok singna purakno angang sing ase Jisu ki manakta haina mama mapa adubu scolded jaibi ki hai mahak ki sebok singna
ꯀꯔꯤꯒꯤꯔ ꯄꯪꯆꯩ ꯆꯩꯕ꯭ꯔꯥ ꯄꯪꯆꯩ ꯆꯩꯕ ꯅꯠꯂꯝꯗꯤꯅꯦ ꯃꯇꯝ ꯑꯗꯨꯗ ꯆꯠꯅꯔꯝꯕ ꯀꯜꯆꯔ ꯑꯗꯨꯒꯨꯝꯕ ꯂꯩꯔꯝꯕꯒꯤꯅꯤ ꯑꯉꯥꯡꯁꯤꯡꯕꯨ ꯇ꯭ꯔꯤꯠ ꯌꯥꯝꯅ ꯊꯤꯅ ꯇꯧꯕꯒꯤ ꯀꯜꯆꯔ ꯑꯗꯨ ꯑꯗꯨꯒꯤ ꯃꯔꯝꯗ ꯁꯦꯕꯣꯛꯁꯤꯡꯅꯁꯨ ꯄꯨꯔꯛꯀꯅꯨ ꯍꯥꯏ The disciples thought that Jesus' time was too valuable to waste caring for children. Yeshugi seboksingi wakalon ase makoigi wakalondadi yam chumjaba ko adune Bible na haibase aikoina khanbadadi yamna chumba adubu khallibado aranba ngakti oiba aikoigi damakti chumba migi di lanba seboksinga khanbadi krira Yeshu Christa gi matam mibu anaba phanbiba magi preaching tawba ningthau oinana ba semgalakpa asigi matam ase pikliba angangsingda bor piraga adum pamkhalaga tawbase matam mange Yeshu Christa gi matam mange masigi damak masidi hena chawba thabak tawgadobane angangsingdi ngasa hai khibagumna kanadabane slave ne makoiti minai gumbane haibagi treat tawraga disciples singa wakalonda masi leiraga angangsing adubu changhan khide sebok singna tawriba thabak ado Yeshu Christa gi apamba oiramde maduna Yeshu Christa bo sauhan ki maduna Yeshu Christa gi thamoi bu sokhan ki pigliba angangsing do Yeshu Christa gi manakta lakpa yade haina thingba kanda Yeshu Christa na hoi chumme na koina tawriba do haidine Madu lale lakhangadabani habse Yeshu Christa gi thamoida phauki Jesus insists that the followers must not stop the children from coming to him Yeshu Christa na seboxing da hai karigi makoi bu na koina thing libra inangta lakpa adudigi na koi kanasu khamgunu lakhalo angangsing do haina Yeshu Christa na hai ki why karigi because God's kingdom belongs to the children maramdi ko ishor gi sarga leiba ishor gi ningthau leiba asidi ko asigumba pikliba angangsing gi ne haina Yeshu Christa na phachana adu da hai bi kine Ichini now sing ishor gi kingdom ishor gi ningthau leiba adu da changi haide nahan chat ki ba sabat sing adu su ai koina tamkre ai koi gi wakhan ase pikliba angangsing adugum oigadabani hai angangsing da leiba thajaba angangsing da leiba nungsiba angangsing da leiba nolukpa angangsing da leiba kokpiba haiba adugumba wakalon adu leiraba matamda aikoina ishorgi ningthau leiba adu changba ngamgani adugi maramda ne Yeshu Christana God's kingdom belongs to the children ishorgi ningthau leiba as angangsing gi ne hairibado angangsing gakta lakadabane ahal lakpa yade haiba natte adubo aikoigi wakalon aikoigi nolukpa aikoigi gokpi bahaiba aikoigi nungsi bahaiba aikoigi thaza bahaiba se angangsing adugumna aikoi leiraba matamda aikoi sarga leiba adu phangdani aduna mama mapana angangsing adubu nungsiba adugumna Yeshu Christa na so angangsing adubu mama mapana nungsiba adudigi henna nungsiye aduna angangsing adu Yeshu Christa na pamkhalaga bor pibi ki habda aikoina uba phange give children a reason ngasige Sabbath school na kri hai give children a reason to feel that heaven would be a nice place if you were there angangsing da aikoina takpi tambi gadaba angangsing da aikoina uhan gadaba sidi krira Sarga haibase yamna phajaba mafamne sarga haibase yam nungaiba mafamne nakhoi su maduda lakningdra makoi bu lakhanningai makoi bu changhanningai asigumbase angangsing asibo ekoina thaugat pi pham thoe hai angang ne haina ekoina nathai pi bam thokte angang ne haina achumba do uhan bi roi haibagi mathau ta de angangsing ado ekoina busingadabani achumba da lamjing lam tak pi gadabani makti pikmali made angang oiri Dharma ge maramda ma khangdri haina haiganu haye ko don't talk about religion as something that children can't understand ahing bagi wahai tambiraga sabat ge maramda tambiraga cha sengba sengba chinja ki maramda tambiraga bible ge achumba tambiraga makoi gyan taroi angang oire makoi panglei rei sunu pangsa sana sunu church manung changda sunu mapanda dum langlaga lei sunu haina thadokunu haye adu tawgunu haye So children that you expect them to accept Jesus when they are young. Makoi da naha oiringai da makoi ase Yeshu Christa bo magi kanbiba mapu oina lausin ba do nakoi na pame haibado angang da uhallo. Angang bu phajana train up tawo haina hai. Let them see from your own life that coming to Jesus is not the end of everything that makes life joyful. Angang sing na nang buyeng laga. Christa gi manakta lakpa sidi. Haraubagi aroiba nai leite haibado nangi maithongdagi nangi lamchat sajatagi nangi wangang nangi action dagi uzasnu haina spirit of prophecy the ministry of healing pages 43-44 the sister waina eb duna leye sini nausing Ngasige Sabbath school the wahang ama ekoi the PB duna laye adudi kri how can you better reveal Jesus to whatever children are around you nangi nanakta nangi laikai da nangi singlup da leiriba nangi kungang da leiriba angang singbu
karam na Jisu Krista gi maram da nang ne hen na seng na uhan ba ngam gadra haina ai khoi du wang pi pi tu na le angang sing bu lu na cha na tau bi ba haib se ai khoi gi thaudang oiramme maram di angang gi wakhalon adu Jisu Krista na pa me madu gi wakhalon adu nang ai ngon da leipham thok pani piri hauji ti amoka Tuesday ge parada what must I do to be saved ina khunba nupa amana Jisu Krista manak ta larga ai gari tawrede aran ko bam phangadra haina hangkhiba ado ai koina ngasi ge parada ai koina amuka yengsi Mark chapter 10 ge verse 17 through 31 adu ai koina uba phangani ina khunba nupa na Jisu Krista da lakle hairaga Mark chapter 10 ge verse 17 31 da Jisu Krista da hangki masigi nupa ase Jisu Krista gi manak lakpa matamda ma se yamda Jisu bu respect show tawi hai yamda chau thoraga pong thoraga di lakhi de yamda ishor bu ikai khumna ki the man runs to him madu kramaina khangbra nupa aduna Jisu bu hek uba matamda nupa aduna Jisu Krista gi manak ta chenchile haraga kneels in front of him Jisu Krista gi mamang makta khuru khudak kullaga Jisu Krista da hai ki and asks an important question maru oibo hangang ki kari hai ki what must I do to have eternal everlasting life karam tawredi ai lomba naidana hingba punsi ado ai phangadra haina khuru kuduk kollaga Jisu Krista da mahaki wahang ado achuaina hangki madu hek taba matam de Jisu Krista na ya thang taragi the last 6 commandments akon ba ya thang taruk ado nang ilabra haina mathang hanglaki akoina wari do loina khange samlap na haiba matam the man answer no pa do na haye madugi ya thang sing adu de ai angang piklingai de loina ilakrab de ai loina ille haina maha aduna khomki madu matamda aikoina gospel of Mark asige phajaba se krira gospel of Mark ta khakta masi ibi duna le Jisu Kristana hojike hairiba ina khunba nupa macha pakhang macha asibu yamna nungsi haina Mark ki gospel na ibi duna le aikoina Matthew the Luke the John the u yeng le de aikoina ura roi adubo hojiki gospel of Mark asina di nupa macha asibu ina khunba nupa macha asibu Jisu Kristana yamna nungsi hai adudagidi Jisu Kristana nupa asibu nungsibagi maramna mabu kanbina na bagi thabak pai khalakpa matamda mahakpu Jisu Kristana test tawki changyengki magi thamoida kari leiribra habdo khangdokna na ba uthokna na ba Jisu Krista khangdaba nate adubu maru oibde nupa masa adu mahak makna khangsunwai na Jisu Kristana wahang adu hangki Jesus asked the man to sell everything he owns first and then come follow him aduga kari hai ke phare nang na ya thang sing adu loina illabadi ko nangon da leiriba lanthum sanarupa mayam adu nang yon thokro aduga aigi tung illo rao haina Jisu Kristana hai ki the man feels very sad when he hears Jesus answer Jisu Krista ge paukum adu taba matamda nupa adu yamna thamoi shokhi aduga Jisu Krista dagi maning olam laga mahakna chatki kanabu priority thambra maha ase nupa aduge priority asidi karira hairabdi mahaki sana nupa aduni Jisu Krista bu natte da sengbadi nupa ado yathangak pa mi oiramde yathangak lamde maramdi mahakna tawriba mahaki prioritize to onnakrabagi maramna ma ase ahan ba yathang adu thugai hai ahan ba yathang de karira ishor nataba atopa amabunang lai oina khurumba yade haibado He put something above God in his life. Howzikti ishor de hen ba maru oi ba potsak ma magi ina kara khun ba magi lanthum maru oina sana lupa ado ishor gi mathak ta mana thamki adugi maramna ahan be yathang taragi ahan be yathang adu mahakna thugai ki then Jesus explained adudagi di Jisu Kristana magi se boxing da marpham aduda leiriba singda asumaina Jisu Kristana pauta adu piki ina khunba amana sarga changdabase kayamuk lubra haina haiki oi thok loidaba wapham gumna Jisu Kristana camel amana yetumgi mamaida changba litpa aduna hena laibani ko ina khunba nupa amana ina khunba mina sarga changdaba adubudi haina haibiki masina haidebase isin inausing ina khunbasing krishu sarga changba ngamlaroi haibra adu makti nate the followers are surprised at Jesus word nang aina ujing gak lebagumna Jisu Krista gi tung in basing nesu karira haide base ut amana yetum ge mamai litpa se bu oithopra adu muk lurudi kana so ina khunba sarga da laklaroi na kana so kanbi ba phanglaroi na haina makoina murum solaga ngaklammi madu matam de Jisu Krista na makoi de yenglaga haiki Karamaina hai Mark chapter 10 verse 27 that is something people cannot do but God can he can do anything hoi mi gi wakal de madu so oi thok tabane adubu ishor de madu oi thokne ishor de loinamak tawba ngamme haina Jisu Krista na
khumbi ki. Mark chapter 10 verse 27 asi yamna phajaba adugumba verse amani. Masida kari hai yamna Bible gi maru oiba machang oiba potlam khara Mark chapter 10 gi 27 de yauduna laye. Masida hairabasidi karino, madudi karino hairabadi. You can't make it to heaven on your own. Nangi nasana tom dana phaba, nasana tom dana dharma chenba, nasana tom dana hotna zaman aduna, nang kay daway desu sarga yawbang amloy. You need God's mercy to be saved. Ishor gi thawzal adu darkar laye ko nang sarga yaw na nagbigidamak. Ngasay gi ina kunba nupamasado na laraga hangki, kari hay na hangki. Ay aran kubam pangna na ba kari tawgadra. Ma tawba ngambra. Jishu Krista na masida takpadi nang tawba ngamloy. You cannot enter heaven by your own. Nangi atawman aduna na tomta na nang kaidong ay desu sarga yawba ngamloy. Ishorgi blessing, ishorgi bor, ishorgi mercy, ishorgi thawza adu nang darkar lay ko haibadu Jishu Krista na haibiki. Then adudigi Peter says Jishu Krista ngonda Peter na kari hai. He and his friends left everything to follow Jesus. Adu everybody ipa ishor. Ravai, Oja, I give Marup Singdi, I am so I give Marup Singdi, I call Lazaba Pum the Masa Tadok Lamnaganangi Tung Ilak Rabane. Adu de I call this Hoydana Sarga Panglani Abiga Wakale, Peter Nahanglibase. Jesus says, Isho Christana High. Whatever will live to follow him is nothing compared to what we will get now and later in heaven. Isho Christana Kari High. Hoy, I call Nauzik Tadok Liba Pum the Masa. I call you awa nang tengna riba pum the max at tung the lak of harau no I baduga, yang the dickery should sang them nanning I late the high biki. This story teaches us an important lesson in housing. Masige para asida yam the maru oiba para equa the tambi dunalay. Madu dikarida. Only Jesus' death removes our guilt. Jishu Krista gi asiba, Jishu Krista gi I adukak na equa gi pap kopi bangambaniko. Only Jesus' mercy, Jishu Krista gi thawzal adu khakta na ekoi bu kanbi ba ngambani ko. Only Jesus' resurrection, Jishu Krista na siba adu bu ngamlaga hingat pi ba adu gi maram khakta na ekoi gi papa se kok pi ra ekoi bu sarga da pubi ga da bani ko. Only Jesus waking up from death, asiba bu ngamlaga hingat ki ba adu makna ekoi bu kanbi ba adu pi ga da bani ko. And his life give us strength to obey his commandments. Aduna maram oiraga isin inaw sing Jishu Krista gi punsi Jishu Krista gi thawzal aduna ay koy bo yathang ase ngak pangam na ba thawna pangal adu pibi kada bani nang ay gi pangal na ngamloy Jishu Krista gi pangal adu darkar lay habse uba pangi Wednesday gi parada ay koy loy singa dore can you drink my cup or can you suffer what I must suffer ay gi tenggot ase nang thak pangam ngamgadra ay nakhang da ba awanang sinang nakhang bangam ga drive ga wahang Jishu Krista na hang kibado ay koy na Mark chapter 10 gi verse 32 digi 45 awa do ay koy na uba pangane hojik ti Jishu Krista na Jerusalem gi manakta asumay na changlak pa matamda on the way lambi da lak pa matamda maki sebok singda Jishu Krista na maki punsi da kari thorakadra hay bagi pautak ado tambi ba hoki Jesus talks about his coming death and resurrection or waking up from the dead Jishu Krista na sigada bagi maramda aduga amuka hingalak da bagi maramda mahaki sebok sing da tambiki adubo Jishu Krista gi tung in basing na ikoy na nahansu tamgre madugumbo wa adu taning de ay sigani ay amuka hingat kini ha base mokoy taning lamde asigumba pau se mokoy thazaning lamde since they don't want to listen to that sad news adugumba awa adang gi pau da mokoy taning da bagi maramna they diverted the conversation adugi wari adu na thairaga wari mapusin na ba sebok sing na hotnaki verse 35 ta ekoi ni yengba matamda then James and John the son of Zebedee came to him teacher they said we want you to do for us whatever we ask John amasung James Zebedee gi masahasing na lalaga Jishu Krista da hangi wari adu na thainingai da gi damakta oza ay koy na niba khuding ay koy na pamba khuding nang PBO ne hay na hangi Jesus replied Jishu Krista na kumme verse 37 da kri hay what do you want me to do for you nang idama kri tawbi wa pambra na koy ay pige Jishu Krista na hay ki aduda ma koy na kri hangki let one of us sit at your right and the other at your left in your glory nangi ning thau leibak aduda aina nangi yeta amana nangi oida phaman biyo Jesus wants James and John to understand what they are really asking him. Karira mo koy na needy base.
karira mo koina hairi base have se Jishu Christana John amasung James hu taseng na khanghaning lamki so adugi maramna Jesus asked them Jishu Christana makoida kari hai ki hojikti madugi paukhum oina if they can suffer what he is about to suffer nakoi su aina khangda base nakoi khangba ngamgadra nangna serga leibak aigi yeta aigi oida nakoi ni na phamning labade aina khangda wa awa base nakoi su khangba ngamgadra habige wahang ase hangki karigi maramda hangkiba karira makoi na hangli base karira thogda base hai base da seng na Jishu Christana makoi bu uhanning lamki adubu James amasung John na understand taude gyan ta de adugi maramda makoi na kari hai yes we can suffer Yes, we can suffer the way you suffer. Nang na awa khang da budugum da aikoi awa khang budu ya ine haina dong law na khomki. Gyan ta de makoi na Jishu Christa na hai de bo khan da. Then Jesus tells them adu de gi Jishu Christa na makoi da kri hai. Nakhoi ase ai gi tung in ba ama oi ba gi maram na ai gi ming gi damakta ai gi itung in ba gi damakta you will suffer nang awa nang khang krani ko haina Jishu Christa na hai bi ki. James ase Sebok tarani thoigi marakta ihan hana magi thazabagi maramna martyr oina Krista gi mingi damakta ihan hana James ase siki hai ko aikoina Acts 12 ki 2 da paba matamda kari hai ki banga sai Jishu Krista da larga James amasung John am chimnaw na nang ning thau leibak lakpa matamda aikoi ani bu yeta oida phamhan bio Jishu Krista na hai o adudi na koi ni aina wa ba khang ba sen koi su khang ba ngamgadra Machin manaw na kome hoi khang bangam gadi adugi maram na haujik ti kari tawre Jishu Christa na kome adudi ai gi mingi damak na koi awaba khang lani ko adu Jishu Christa gi wahai adu mag thunglaga ai koi na paukon chapa Acts 12 ki 2 da paba kanda James ase ihan han ba sebok tarani thoi gi manungda ma ase Christa gi damak ta siki aduga amuka kari tawe John aduna lived the longest of all Jesus followers Sebok tarani thoi gi manungda John haibanu pa asina khwai digi punsi sangna natural death oina si ki abda koina uba pang adu digi di Jesus gives his followers one of his most important teaching khwai digi maru oiba teaching tambi ba adu matam adu da pi ki kari hai mana ishor khang da ba Gentile singna makoi gi tongjan na ba makoi gi leiba sakti puthorga makoi gi pamba adu thongningai makoi na hotna bani ko But in the kingdom of God, adubu ishor gining thau leibak adu dediko power must always be used to uplift and bless others. Ai khoi da leiriba sakti, ai khoi da leiriba lantum, ai khoi da leiriba popularity mayam asese kari da tawgani karamba thabak ta sijinagani haraga attopa bu blessing piningai hotna bani ko. Yamna maru oiba pauta adu pibiki. Miyoibana pamba si dikri ai buhana leiba ai ge phaba phangba hai pase miyoibe apamba adu waji shogi apamba dikri nang adugumba pamna badi ko nang gi leijaba pumna ma adu mingonda pitho mi bu seba tawo mi gi damak ta bor pu bi bo oyo hai bagi yam maru oiba pauta adu Jishu Christa na tambi ki your popularity down here on earth cannot guarantee your seat up in heaven is in housing nang gi mingchat leiba nang gi lanthum nang gi aphau ba aduna sarga da nang gi ming lei khre hai badi yaroi To have better place in heaven, sergada apaba mapam adu aikoi leining labadi. Use your power or popularity to serve others here on earth. Ko ichin inausing. Aikoi gi mingchat, aikoi gi popularity leiba. Asina mi atopa taibang pan asida aikoi na. Mi atopa sing buhana seba tawgada bani habige. Chawraba para adu tambiki. Verse 43 to 45 adu da yeng ba matam da Mark chapter 10 gi. Whoever wants to become great among you must be your servant. Jishu Christa na haye. Nakoi gi marakta kanagumba na aina hena achobo oige hai na khalabadi. Mi ado hana minai oige da bani. Humble tawgada bani hai bani. Verse 44 that and whoever wants to be first must be slave of all. Ahan ba oining ba mi aduna minai oishnu hai. 45 For the Son of Man did not come to be served. Ngasai memory text ay ko na pa kare. Maramdi migi masano pa Jishu Christa. Ishor ase mi oy bana mabu seba taw biningai lakpa nate but to serve adubo mi bu seba taw ningai lakpa ni ko. Ay ase ishor ne achaw bane angam bane. Adubo ay na nokoy gi khong pairaga ay na nokoy bo takpi tambiraga nokoy bo seba taw ningai lakpa. Ay bo seba taw haide and to give his life as a ransom for many. Mi mayam gi damakta magi punsi pa bo yam na ikai hangoy pagi misi siraga
ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯥꯒꯤ ꯄꯨꯟꯁꯤ ꯄꯤꯅꯅꯕ ꯂꯥꯛꯄꯅꯤ ꯑꯗꯨꯃꯛ ꯑꯩꯈꯣꯏꯁꯨ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯈꯤ servant to others ꯑꯁꯤ ꯖꯤꯁꯨꯅ ꯇꯝꯕꯤꯌꯦ ꯃꯤ ꯑꯇꯣꯞꯄꯕꯨ ꯁꯦꯕꯥ ꯇꯧꯋꯣ ꯅꯪꯕꯨ ꯁꯦꯕꯥ ꯇꯧꯍꯟꯒꯅꯨ ꯆꯥꯎꯊꯣꯛꯀꯅꯨ ꯑꯗꯨꯕꯨ ꯅꯪ ꯑꯁꯦ ꯅꯣꯂꯨꯛꯂꯒ ꯃꯤꯕꯨ ꯁꯦꯕꯥ ꯇꯧꯕ ꯑꯣꯏꯒꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯊꯔꯁꯗꯦꯒꯤ ꯄꯔꯥꯗ ꯏꯔꯣꯏꯕꯗ what do you want me to do for you ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯀꯔꯤ ꯇꯧꯕꯤꯌꯣꯔꯥ ꯍꯥꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯤꯠ ꯇꯥꯡꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯪꯈꯤ ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯁꯦ ꯑꯩꯈꯣꯏꯅ ꯃꯥꯔꯛ ꯆꯦꯞꯇꯔ 10ꯒꯤ ꯚꯔꯁ 46 ꯇꯒꯤ 52 ꯑꯗꯨ ꯎꯕ ꯐꯪꯒꯅꯤ story of a blind Bartimaeus ꯍꯥꯏꯕ ꯅꯨꯄꯥ ꯃꯤꯠ ꯇꯥꯡꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤ up until now ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯤꯁꯤꯡꯕꯨ ꯀꯔꯤ ꯍꯥꯏ ꯑꯩꯅ ꯅꯈꯣꯏꯕꯨ ꯐꯍꯟꯕꯤꯈꯤꯕ ꯑꯩꯅ miracles ꯇꯧꯈꯤꯕꯁꯦ ꯃꯤ ꯀꯅꯥꯗꯁꯨ ꯇꯥꯛꯊꯣꯛꯀꯅꯨꯀꯣ ꯍꯥꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯥꯔꯛ ꯆꯦꯞꯇꯔ 10ꯒꯤ ꯚꯔꯁ 46ꯒꯤ 52ꯒꯤ ꯋꯥꯔꯤ ꯑꯁꯤꯗꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯖꯦꯔꯤꯀꯣ ꯑꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯂꯝꯗꯥꯏ ꯑꯁꯤꯗ Bartimaeus ꯍꯥꯏꯕ ꯃꯤꯠ ꯇꯥꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯎꯔꯒ ꯍꯥꯏꯔꯛꯈꯤꯕꯗꯣ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯋꯥꯔꯤ ꯑꯗꯨꯗ ꯀꯔꯤ ꯍꯥꯏ Bartimaeus ꯑꯁꯤ ꯀꯅꯥꯔꯥ ꯍꯥꯏꯔꯕꯗꯤ ꯃꯥ ꯑꯁꯤ beggarꯅꯤ भिक्षारीनी महा असे अदुना महा असे जीशु ख्रिस्ता Jesus from Nazareth or Jesus of Nazareth की जीशु ख्रिस्ता असे लाकदौरे हाब पाव असे महा न ताकी so मरम अदुना he begins shouting जीशु ख्रिस्ता लाकपदु उरगा मा असे तब न हाइदर अदुबु shouting हाय कन्ना लाउरगा करी हाय Jesus son of David please help me Mark 10 की 47 द करी हाय जीशु ख्रिस्ता David की मचा निपा चानबीदुना आइबु fahanbiyo aibu mateng piyo haina Bartimaeus mitang banupa aduna lauraki many people scolded that blind man mi mayamna mitang banupa adubu chaibi ki tumina layo haina chaibi ki adubu mitang banupa adu makoina chaibi ba adu tadrang makoina chairaga hen mahakna lauraga Jesus Christ gi manakta chelaki Bartimaeus words sow his faith in Jesus as a savior maki wahai जीशु ख्रिस्ता डेविड की मचानुपा आइबो फानबियो हाइबगो वाहे अदुदा जीशु ख्रिस्ता से कनबिबा मापुने हाइबगी थाजबा अदु लय हाय his word also so he trusts that Jesus can heal him जीशु ख्रिस्ता न माबु फानबा ngamgani हाइबगी थाजबा अदु लय हाइबगी मागे अकोइना माके वाहे अदुदा उबा फांगे in Jesus days जीशु ख्रिस्ता की matamda the name son of David meant two things to the Jews ko जीशु ख्रिस्ता की matamda son of David हाइबगी ming ase Artha ani oina lairame. Ahanba adudi kri. They believe that the son of David will sit on David's throne and be king over all Israel. Makoina thazaramba adudi kri ra. Son of David hairodi ma ase David ki ningthau phambal aduda amuka phamlaga Israel gi ningthau oigani habje makoi gi thazaba lairame. Mase aikoina Isaiah 11 da Jeremiah 23 da Jeremiah 33 da Ezekiel 34 Ezekiel 37 Micah 5 Zechariah 3 Zechariah 6 asising da aikoina masigi referencing se aikoina uba phangani son of David hairadi David gi ningthau phambal da phamlaga amuka Israel gi ningthau oirakani habse makoi gi thazaba ahanba oirami ani subudana kari son of David haiba ase masigi mingthol ase maha asidi ana ayak pu phanba ngamba healer ko healer ana babu phanba ngamba adudigi amuka hendok le hairaga demon possessed but singna pukhraba singbu tanthokpa ngambani haibage understanding chu leiram ai moka haige matam aduda Jishu gi matam aduda son of David ki machanupa haibagi ming ase artha ani thokna makoi laurami ahan badana kari o son of David hairadi David ki ningthau phambal da phamlaga amuka Israel gi ningthau oirakpa adu ama nakari son of David hairadi ana ayak pu phanba ngamba but na pukraba singbu tanthokpa ngamba haibagi understanding se adu lairami Bartimaeus na Jesus son of David Jishu Christa David ke machanupa aibu phanbiyo haina lauraga lakpa matamda Jesus stopped by Jishu Christa mapam adu da lap khre Bartimaeus Jishu Christa gi manakta lakre mana lakpa matamda Bartimaeus ki yamna phajaba amadi krira his coat mahakna lilamba mahaki coat mahaki jacket ado langthoklam laga Jishu Christa gi manakta chelaki hai this action teaches us something very important about Bartimaeus shin in housing mahaki amma khakta ngairaba furit coat ado langthorga chelaki ba Bartimaeus ki punsida yamna phajaba para aikoida tambi duna layengasi adudi karira hairaga blind people in Jesus days Jishu Christa gi matamda mittangba mi sing haibase society ge bottom of society yamna leikha ta na mi sing na yengbi ram mittangba ase
widows กุมบา orphans กุมบาอดูกะจับมานะมาคอยในเยงลำมียามนะหันทนะมิตังบสิงบุคันลำมี the court would be man's security มาตามอดูดา Bartimaeus กีมากีลันทุมมากีหิงจะพมหายบบูมากีเลยจะบหายบบูงั้นสิเกสาวสกูลกีมาตุงอินนะมาตะเลยริบะ court อดูคักตะโอยรำมีหาย leaving it behind means he had faith in Jesus มากีอามาคักตะเลยริบะยามนะมานะเช็คชินนะหิงทำท่าดะขังเดตุมบดะขังเดสิจินนริบะปอดอะโตมุดุเลยตระดียาระรอยหายบะขังนะกรีตาวะมาสิกานะดรหายนะลังทกปงำบะอดูดิกรีมาสิเสดาร์การเลยรู้เฮาจิกตีไอมิดอูครนีท่าจะบะยิสุคริสต์นะไอบุกันบีครนีไอบุพานบีครบนีพานบีครนีหายบะจับจับท่าจะบะอดูเลยบะกีมาเก security ออยริบะมาเกอัมมาคักตะง่ายริบะลันทุมอโดมานะลังทกบีกีมารัมดีมาเกท่าจะบะอดูนะมากอกทำกีมารัมดียิสุคริสต์บุมาเก priority ออยนะทำกีอิสินนาวซิง can we as the blind Bartimaeus throw off the most important thing of our life to follow Jesus think about it Bartimaeus กุมนะไอคอยกิปุนสิดายามนะมันตั้งนะ treasure ตัวริบะลูนะเล่าสิลกันเลยริบะอดูไอคอยสุลังทกละกะยิสุคริสต์เกตรงอินบังงามกันดราไอคอย Bartimaeus กุมนะไอคอยขันดูในยังเสียอินนาวสิง Bartimaeus กิดีมาเกอัมมาคักตั้งไงริบะอดูมานะลังทกลำละกะยิสุคริสต์เกตรงอินกีไอคอยดิ้งงามกันดรายิสุคริสต์นะหังเง Bartimaeus นั่งกรีตเอาบีว่าปามบรากรีโนนังนปามเลยบเสยิชูนกรีกีหังบราบาร์ติเมสมามิตังกรีหายบคังเงมานะลางบเสมามิพานบีนันบเดหายบเสคังเงยิชูคริสตานะ but still God asks Jesus asks ยิชูคริสตานะหังเง why he asks after all he knows everything ลอยนมาคังเลยกรีกีหังบรายิชูคริสตานะ to me I give a call thatยิชูคริสตานะมาเสหังบเส Jesus is asking us to know clearly what we are asking for ไอ้นะหังเลยบเสกรีระหายไปจะพัฒนาขังนั้นนะบางทีดมักแต่ยิสุคริสต์นั้นนั่งกรีปามรายนะหังบ่อยรำกันนี่นะคันเลยอดูกะอมุกะ Jesus wants us to know if I or Jesus blesses you what will you do with that blessing ก็ไอ้สมัยนะคันเลยนะยิสุคริสต์นั้นหังเลยไปสิกรีนั่งนะปามไปเสียโอ้ไอ้อดูปามไปสิก blessing ปียิสุคริสต์นั้นหังบดีนั่งนะหังลิบบบอร์เอเซไอนาปีบีระบดีมาสิกิบอร์เอเซนังกระไมนะซีจินนักดราไฮบดโอขังหันนิงบกิดมักนะยิสุคริสต์นะบาร์ติเมสโตขังนะวางอดูหังกีไอนะนังกิมิดพานบีระบดีมาสิกิ blessing เอเซนังกระไมนะซีจินนักดราไฮบดโอขังหันเกไฮบกิมารัมนะมามิดตังบดโอพันนิงเกไฮบดโอขังนะกรีระนังนะปามเสกรีระตบิวกรีตบิวว่าปามไรนะยิสุคริสต์นะบาร์ติเมสตาหังกี The blind man asked Jesus ยิสุคริสต์งอนดาหังเงบาร์ติเมสมิดตังบนุปาดุนะ give me sightไอ้กิมิดอาศัยอามุกอูฮันบิโอ right away มาทำอดูยิสุคริสต์นะมากิมามิดอูฮันบิคี the blind man follows Jesus on the road อดูดกิดีโอ้มิดพาไอ้กิมิดตังก็พาเรฮันเลยเขาเรื่องลาวเรื่องเชนบันนัตระกยิสุคริสต์กิตุงอิลลักลัมบีอดูดลักขี้ให้มาสิกวารีอาศัยนะไอ้คอยเดกรีตเอาบิคียิสุคริสต์กิตุงอินบ้าให้เสอันน่าอุบมิดนะอันน่าอุบปดสักอดูอุบังงำกระดาบันนี้ให้เสไอ้คอยบุตัมบีอรีบมิดอาศัยลังทอกปะตายอัพบะอดูอุบังงำปะตายอัจจุมบะอดูอุบังงำปะตายอดูไอ้ระบดียิสุคริสต์นั้นจริงบีบลัมบีดูได้คอยพัฒนาอินบังงำกันนี่ครับเสคอยบุตักปีตัวนั่นเลย conclusion ปารามายามอาศัยลอยสิลักปะดางั้นสิไอ้คอยกี study อาศัยดามาสิกีฮับตาอาศัยดาไอ้คอยบุยิสุคริสต์นั้นว่าหังโอยนะหังบีบะคริสต์กินิ่งเท่าไรบ้างอดูจังกี่ฮะเดนังกระรำบะมีโอยกันดราให้ไปกินมารัมได้คอยบุตักปีตัวนั่นเลย Mark กี book อาศัยนะ illustrate that people who want to enter God's kingdom must possess the natural attitude of little children ยิสุคริสต์กินนิ่งเท่าไรบ้างอดูเดจังเกให้รับดี Gospel of Mark ไอ้คอยนั่งสิตามลิบะสินะไอ้คอยบุตักปีบดีกรีระอิชินอินเอาสิงอังงังสิงกิลำจัดอังงังสิงกิ attitude วักลอนอดูไอ้คอยเดเลยระบะการดักขัดแต่ไอ้คอยเสิร์กเลยบ้ายิสุคริสต์กินนิ่งเท่าไรบ้างอดูเดจังบังงำกันนี่หาไปสิอุดปีตัวนั่นเลย God calls the rich as well as the poor to enter into the kingdom of God นั่งดีอินาคุณบันนี่นั่งดีไล่ระบันนี่นั่งดีเสิร์กจังกระดบันนี่นั่งดีเสิร์กจังรวยหายบันเลยเตอินาคุณบุษุไล่ระบุษุจับมันนั่นยิสุคริสต์นะมากินิ่งเท่าไรบ้างแต่เกาบีตัวนั่นเลยหาไปสิไอ้คอยน่ะอุบพังไง The major hindrance ก็ยิสุคริสต์กินิ่งเท่าไรบ้างอดูเดจังนั่นนะบักีควายดิกิเจ้าบะทิ้งบะอปันบะอดูดิกรีระให้ระบดี priority อาศัยนี่
earthly possession taibang panda leiriba aikoige lanthum asina aikoige priority piraga Jisu Christ gi ning thau leiba adubu secondary thamlaba se thamba asina khwaidigi achauba hindrance oye hai sarga changningai gi damang khwaidigi maru oibadi isine naw sing adum yengba matamda sarga tana thangleba lambi asida sarga yauhanba haibase nangi priority dane aikoige priority kadai da thamlaga leiribra lanthumda thamlibra aikoige future angang sing sembada thamlibra natraga nangi thabak mafamda nangi boss aduda nangi priority nangi lanthum aduda lairibra natraga Krista da lairibra asi yamna important oi habse uba phangi be the servant minai oigadabani adu oirabdi nang sarga leibakta nang khwaidiga achaubu oigani mi bu seva tawo in other words our citizenship in God's kingdom particularly for those in leading position ko ngasi gi taibang pan asida maming challaga lairiba popularity fame leiraga leiribra machin chalaga leiriba sing ase maru oina aikhoigi citizenship ti sarga leiba oibani ko adugi maramna implies a life masigi taibang pan asida leiringai asida aikhoigi lanthum asina sacrifice and service rather than a life of dominion over others aigi wa chat khrabani aidi lanthum pai khrabani ai sen khra pai khrabani aigi wa inhange aina haibadu chat hange haibagi mahutta ko Rita Wahibra, sacrifice and service. The Wahine, Jini Nausing. Katho, Migi Sebata. Mina Nangbu Yankalaga, sir, Oza Haina Sebata, Budung Aiganu, Nangna, a tonba missing Adugi, level the Kumtaragananga Sebata, Adu Oirabade, Serga Lebak, Nang Isa, quite a job oigani. Yeshu Christana, Magitung in Bahaiba say, Irai Liba Punsi did not take all. Nang bor Pangani, Mark 10 git 30 gimatung ina. Yeshu gitung in Basenang bor Pangani. Nangi ponsida aduga bor aduga loina na persecutions alike in this life masige ponsida awa anang adugi wang mada I mean bor adugi nakal da amoga awa anang su theng nagani bor awa anang bor ani ase iroina na nang chatmin nagani Jisu gi tung in ba habse masi ani asigo lan ngam laga sarga adu ekoi yogadabani habse ngasige sabas school na ekoi bo tambi duna leye ichini naw sing ekoi na ta khraba asina Aikoigi punsi asibu chumthok hanba ngambo oisno aikoina takraba asina sarga leibakta aikoibu pubiba ngambo oisno angang masagi wakal adu change nang aige priority se ishor da thamse ko ishor da thamse achauba mi oining loise pik tharaga non tharaga mi bu seba tause adu oirabadi aikoi sarga aiko changba ngamgani madumakni Jisu Christana magi se boxing da tambi kipa madumakni ngasi Jisu Christana aikoi da tambi riba se haina aina tumaina haijaning bani tabi riban khoi mayambu ishor gi thoidok hendok pa bor adu pina bi ba oishino sumaina aikoi prathna tawraga amuka loisin se ishor da haijasi sarga da leiba ipa aikoi na ki wahi hoji aikoi naina khre tamina khre tam khiba naina khiba pumna ma ase aikoi knowledge ke information gi khakta oi han bi ganu adubu tam khraba para asida aikoi gi punsi changlaga hingba ngamningai nangna bor pbo haina Jisu gi mingde nijari Tabi Krabano Koi Mayambu Ishorna Toidok Hendok Bor adu Pina Bibo Oishino Matangi Hapta da Amuka Anoba Hap Paraga Ekoyamuka Tengnasi. God bless.